Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokcheri ngasi amuk lawbirasi Thamoi Machet nifu mari suba tangka Maikai khangdraba punsi khongchat lamuknari punsi lambi sida kari karamba iralna punsigi ipakta ikhong ikut punsinduna torban wangbada leptuna nungsi nangbu ikhaw langba mityengna yenghanbano Paklaba punsi ipakse idom karam landuna chatlu haibano punsigi hinaw oirambi nangna ningaydana tuminna karigi idom ipakta inthokduna thambibano Danabir tumin nirlimada yengduna famlaga leiri Rosnikanta hospital manungda chumring changlakpani malem tuminna laptakna famlibda ubada praprap changsilai Damalem Malem fat yengkhalai Nanglak labra Rosnikanta pakhatna Hoy damalem iting magamay daw krage Doktor na kaysa tawar hairi huzikpudi ICU da leiri Kayno haisibo ICU da suleraga kaysa tawar haisibo karamba doktor no asukan makok chakli duba ICU harise mai wakhalda classic hotel gi room dawna khaliraba karamba doktor hayo damalem khumit da lijaina kan thage Karino minang nangangli duba nakhol-nina onthokna sa hogre tapna nganguni nangbo Rosnikanta machindu makhut anina fatmelaga Soibani damalem ado aibu wakhal ta halom ta kaino noina tawrisibo ICU da thamdoi mahut mapalda puse hairuse sarda noi haiba kirasu ai hainage ba onthokpani da ko kanta nangse kaisu tawdre hairi maktada damalem adaidi I haigalakani ko doctor galoina punchai chaini singasi haima karino ni sibo Masakra sonthabagi thambani nangbo kaisu tawdre hairi maktada Rosnikanta sorgadu sangna hondoklaga Masaina adumna haiba kai kaigeba aibu arimbada mihulse lawaida chonghalebase Asti hairaga makhutuna lawaida nantharaga machinda sumna soli Aigi thawai manga miga thaga taremak sauduna kakhatkiba mihul pumnamak magi mafamda kumthabiraklo Asti haina nanthai Malemna Tawrising Danajit na maningdagi Karino ni tawri dubo Rosnikanta mamay fat lay thoraklaga Pabo sum kaino makumthaan ba Karino ni kumthali bo Malem haifit noklaga Khumudana Kasinate da pabo Masidi ba Ado noibu chak chathonaba tawbana fatro thenglene Rosnikanta khudangdu thangatlaga yenglaga Pung nipan helasibo chak chadri ge tawriba thengmandro Noi sardo kemda chawthau haibi yadrine I lokthokibagi masado yam chokthana ukibani Babo kari hairino sardagi I lawriro aduga kemsa chawyadaba Natai mana gyan laktri phawba karimta charoi hairi haini namada Adugi namasu kaphawri Hera isu loktholaga kemta chadri kamai tawdiba Babo imado chak samlamo hayo ai sar puraga laklage Asti haraga praprap chatkre dhanajitna Kari amu hairak tawriba tawrise Malemna Sar Babo kanta changkradi mana thokpa tawraga purakladawni matha sabiruranu Phare Asi hairam laga masu ketuki leriba room adomda chatkre Rosnikanta na thongdu hanglaga changlakpada Dr. Nurse anisu leirami Danabir na tumin leptuna Dr. na check tawridu yenglami Check tawba loiraduna Dr. Danabir do onsilaga Sir, ngahak pothabiru Nurse na senazarni Hakjangdu yam chokthana uri Yani da Dr. Ay sumlaygi Sir, Kaisu pakhatpa tawbinu ma'am karisi tawri Masasi sonthakibagi sida thamjabani Sarsu hakchang kana leinaba tawbiyu Hoy doctor Doctor di nurse don silaga Jacksoni yenglo Any problem ama lakpada aingonda inform tawraklo Hoy sir Doctor di danabir don silaga Sir, adudi ay mukthokjarukigi Atopa patient karasu check tawdawba leiri Hoy doctor Dr. do nurse amaga punna thokminakre amadi lehauri nirlima senabagi Rosnikanta na nurse don silaga
Sister sum lay bidoy natro manungda. Hoi, lay gani, haibiyo yani. Sir si minute amamuktang mapalda puthokcharuge tawbanida. Hoi yani. Rosnikanta Danabirgi khudang du tap pairaga chingduna puthorakle aduga roomdugi wangmada fathadoi. Danabirna Kaino tawrise Kanta? Sir, ai chak lami, chak chathoklu Nang chathoklu ai chaningdre. Asi hairaga changkige tawi Rosnikanta Danabirgi khudang de yalaga. Sir, adum na tawbinuba please. Ai bu nungsibiduna sir chak chakhum amatang di chabiyuba. Asi hairaga makhongdu sangna tingthoklaga khurumi Danabir masadu fathandoi aduga Kanta, karino tawridubo hawgalo mi yengnarakle mi nangbo. Sir na hoi haidri phawda sumaina leradawna idi. Danabir upai leitre mongau thikraba Rosnikantani mana haridumaksu tawdoribani aduna khumlai. Hoi, hawgaluse. Rosnikanta fuk hawgatli aduga nokmi. Aduneba, sir, chatlase adudi. Danabir na maung thaduna lakle, laptak na tawriba matawdu malem, tingak yengduna lay, Danabir na manak yoksilakpada fuk hawgatlaklaga. Sir, damalem, chak chabirabra. Sir, ay ko na charge, sir hana chathokpiruro. Danabir kaiso hairamdre tumina chatkre, Rosnikanta chatna malem da michi khachilami. Danabir su Rosnikanta na namdana chaktu pise na batawi adubu yadre ising oina khara thakre. Lokthokriba iduga karisu cha thaktabaga wakhalga wabaga mapa oikiduna masadu khangson thakre. Hawgatuna chatpa ngambagi pangal faw yausilaktre. Oiriba pibam sida asumna thamlabadi yariroi khanduna Dr. Kauruduna yenghali. Dr. na Sir, mahi manaigumba khara chasinaba tawse. Hauziki oinadi drip ama yanaba tawba phani khale. Yani tamo, ai kaisu tawroi. Sir, sidagi hena sonthakrabadi bera karani. Aduga madam su kaisu tawroi. Ekoina sukana honaribasidi sir. Sir na sumna sonthaduna lerdi madam di kanana yengsini. Ekoini yengsinbaduga sir na yengsinbaga kharadi adumak khetnarani haizabani. Danabir tumina laikre changadava pot khudingma Rosnikantana lauruduna purakle. Dr. Masamak na drip tu yali, pothana ba haiduna hidak amasu kapre, ngihaki tungda isisi na tumthakre. Ketuki ga danajit kadi Danabirgi oiriba fibam du khanghanre, ahallani du machagi matawda wakalena soklani khangbana mayamna fazana loina sinkre. Thingjilakpaduda ahallani du yumda irinjana pothana ba halankre, malem na Danabir bu sangli. ICU gi room gi hek nakanda chair ama tharaga blanket athaba ama induna Rosnikanta du family. Nurse tu tholakpaga thingnare. Sir, thangnaba room da bed hangbani adoina pothabiro. Yani, ICU da sum leizage. Aina sangena haidoklure. Aduna ngasidi sister gi teimaga aina sangjaba tari. Asi haina makhongdu pulap chair du da thangatlaga fami. Nurse tu nokmi changkre room du da. Danabir masadu wamanbaga thakriba hidaktugi mayaina ngahak tumtharure. Mana mikap tholakpadu pung 3 taramle. Hiplambadagi mamaydu leithoraklaga yenglakpani. Nirlima leiramdre. Masadu ngaktangli kyan ngawi. Fukhawgalaga fami. Masadu fana yamnadi kangkhatle aduga akoybadu ko yengi. Mana leirise yumnate khanglai. Fukhawgatuna washroom na changlaga mamay tathokre aduga makhada praprap kumlakle. ICU leiriba room duda lai malem sunghak pothakiba tanja oibana Danabirna thokibadu khanghaudre. Rosnikanta du blanket duga chair duda isisina tumlami. Kanta, tabro. Rosnikanta fukhawgatli. Sir, thangnaba room sida tumlucho. Asi hairamlaga nirlimana leiriba room duda changkre. Rosnikanta blanket duga Danabir na taklam liba room duda changkre. Nurse duna. Sir. Yarani, ay leirage. Sister nga hagpothabiruro. Nurse du tumin na thokre. Danabir, nirlimagi manakta changsinduna nung sinalaybag da chukpi. Masadu khazik handoraklaga
chair tharituda famthai aduga Nirlimagi makutta tapna magi makhutna paisili mabukningdasu sanjay. Macha, mikap thokloba kuimankre nangna tumlise dada se tawfam khangre nangonda haigadaba wa yamna leiri nangna sawgadaba thabak ama ai tawruri nangna rindaga thengnaba yaroi haibado aroiba oina ngasi thengnaruri aroiba lei su jinglamle dadana. Nupi tuda mitfam hongda tumini yenglaga lei nong ngan pungang pun tawrakle ayuki korauna tarang tholakpa matamni. Ketuki mangang ipabu khurumjari loiraga imungda mapi teithok na changlai Danajit na tholakpaga mapa chanari. Kaidawre Ketuki? Ibemana itaptapna nungtigi loina tawjabani adubu ngasi aigi imaudo asibagumna taduna leiri phatsu phatida ko misingse. Ihe onthokpani da Ketuki nangse namau kaisu tawroine nangbo hospital da chak pugadaba natro adu ngali kana thong thaktana tawro memchado ngak kauge haibro. Yani da kaudrasu ai sum tawge adu mi pabo thoidu kana nom ta tharaga lahaluna ba tawbi ngarang phone tawraklambani ayukta mi tharo haiduna. Hoi ai silage. Asi hairaga mapalda thokre Ketuki simungda changkre. Danajit Mangolda thariba sofa da famlaga khabar du yengli headline da yauribdu ubada machinda soli. Phattaba nangi na chasingdo amatte hek phattida ko. Ketuki chapuduna thoglaki. Moi babo kaidore haibano kana kaidorage. Chadu table mathakta thammi. Thainagi ratando khangidana. Uri poki dona tro harise. Mani. Adu kaidore harino laikidre haidaine dude. Laikidre. Adugi machanu pado drug kwana fare hairi jail yokramali. Pharabani phattaba mahikni yokhisan moigumba mayamsidane sel khaki khalaga hogalaklibai chasingse loina manghalise. Machanu pi ama laikibado adusu ngarang sakhangdaba singna nongmoina kaplame hairine. As yarese phattaba moidi phattaba mahi adum phangba tabani. Nachanu pi loba kana thakrage. Haima aidi kawruredana. Isaw amuk tawba tare tawrise. Yare ai mi tharge nang thaba ingkhang loisinlunaba tawruro. Danajit chadu thaktuna famli gate tagi gari ma thauzilaktuna sumangda khami. Danajit su kanano khana yenglai. Gari gi thongdo hanglaga Ramesh tu gox tu maga kumtharai aduga hairai. Babung nachalak chari. Danajit nokleduna ichadi hero bu malam lene. Ramesh nokmi Mangolda karaktuna Danajit ki manakta fammi. Hero di aina te da babu nachanu pana oiri dubu. Masidi ba nangbu kadai da tarige lakpana kaidongai lakpa. Babu Manipur da tari ngarang lakpani. Phare adudi. Babu Danabi manung da laikibro. Hospital da laikine made. Kana kadabu yauge babu. Danajit ngarangi wari do haifetli duna khangali Ramesh phingna. Kana no mi di khanglabro kamai tawrage. Mi do khangba ngamjre. Adu nangbu thabaga to pacha tawba leibro. Leiti babu sida sum lakpani. Phare adudi nangna changnupi do amukta lawbiruba yani na. Ramesh phamlambada fuk haugalai. Hera babu chatlo haraga lore yadoira na mo hangjale ai chale. Asi haraga gari lairiba domda chatkre aduga gari du thaudok chatkre. Danajit nokmi yenglamlaga manungda changlakle. Danabir magi oina tongana lairiba hospital gi room dudani masadu hena sonthakradi fararoi khanna mahi manai khradi chasin thakchinkhre adubu chariba thakliba singadu mahaudi amatta khanglamde chaba loiraduna dress hongkhre thabakna yadabagi chattabasu yade mapana magi mahut sinduna chatkadabadu makhongdu pakna chatpa lengba nungaiba oidri ngahak chatluraga fathalake khana chatningda Nirlimagi manakta changlaktuna. Macha dada thabak chatluge phajana leiramko.
Tapna changsinduna makokta nanthebi aduga roomdudagi prap tholakle. Thoiba mapalda leirami Danabir tholakpa ubada. Sir, chatnaba tawse ta Thoiba. Mang thaduna thoki Thoiba sutung inaduna punna thokminarakle. Hospital dagi thoklaklaga gari khamliba domda laktuna gari da karaklami. Thoibaga loinana gari manungda hana famduna leiramba naubana. Sir, kadomda chatino? Office da. Gari du mafamdudagi thawdoklaga thoklakle. Ramesh Rims Hospital yorakle phone du puthoklaga Christy da call tawsili. Hello, Damesh. Hawni nungsibiye. Thabak chatra. Kadomda leirino aigi nungsibi ba. Ha, kaino kadomda leige ba. Ai nang lawba lakli haiba. Ha, aya, leiramo ai lage. Asi hairaga call du kakre. Dawrisi yung kamase. Christy du prap chanthora e Ramesh ki gari khamliba du uraduna harauna gari khamliba domda chansila e. Ramesh na gari gi thong du hangbira e Christy su phatkarak duna famla e aduga haira e. Tholak ni gamta haidi ne ngonda. Surprise to gitoni yadri tanja chadri. Asi haraga gari du mamai leraga thodorakle. Office tani Danabir sauna file tidi yenglaga. Karino habanida file sing amta loisindrise ngarang khak ena office laktabda. Staff tu tumina family wasamata hairakte Danabir file du fat pithora e. Tamo loidriba file sing se athubada loisilaknab to. Staff tu file du pairaga thokirami. Asuk neglect jab aina khara free thabasida sidagidi aina torpudi yengonoi. Asi haraga sauna famduna lay Thoiba thongdu hanglaga changla e. Sir, Danabir fat yengla e Thoiba makhatara e. Sir, jewelry dukan da chatnaba haibadu chatpa yaradra. Ta Thoiba pungmuk leiraga chatlase. Funny sir. Thongdu tapna ngaksinduna thanamnaga thokre. Danabir thabak ama tawbada mabukning changdre charang khoirang naba masada tawpham khangdabana file ama hangdoklaga yengduna lay tanjaduda phone gi ring du khingla e lawthoktuna yenglubani machal nupi gi oirambadуда phat paikatlaga nakongda thammi hairakliba wadu tabada fuk haugatlaga room gi thongdu phat hanglaga fingna thokla e aduga makhada prap chenthara e aduga gari da karaklami gari da phamlamba nauba ikhang khangna. Eh sir, kadobu yaroge? Danabir masado laitadaba matawda. Nauba, hospital da sase. Nauba su gari du kanna thawduna hospital lomda lakle. Thoiba prap thoklakpani gari du thawkibana hankre leiriba nupa singdu don silaga. Sir natro chakrida, kadobu yaro haramge? Khangdi ta Thoiba hairamdi. Thoiba gari gi manakta prap laklaga gari da karaklami aduga haira e. Jase. Nupa singdu gari da fafat kara e aduga gari du yangna thawduna chatki. Gari du hospital manungda thawzilakle gari khamba nangde Danabir fat kumthara e aduga hospital manungda hatu chansila e. Lehauri ba singsu tingak yengduna lehawi. Thoiba hoisi yosilakle gari dagi kumtharaklaga mahay manungda changsilakle. Danabir prap chensilaklaga room gi thongdu fathangdu e aduga mapi ira chena yenglaga tapna. Macha,